Haide Manipurgi law and order malang fijetnare Kuki terrorist truck driver ama kaptun hatkhi police constable ama sokle chahi segi February tarek ki numidang dalitan PS kanaknab mafam amada yu thaklaba Kuki amasung naga micham kharagi marakta thokiba khatna chainaba thogdoktagi Merik pidagi maijawbi hawraktuna Ukhrul district ki police station asina konba furup animaki khul singda thowaningda thogdok sing thoraklabasu state lenga ki maikai degi matam chana laksil hawdabadi makhata na mishi minagi thogdok thokle Mamang thagi taragani panda Imphaldagi Ukhrulda leiba mayumda hankiba Indian Army oirambadagi potharaba ama yauna micham ani Kuki terrorist singna nongmaina kapsenduna litan PS na konba TM Kasong khul manakta hatkhaba matung ngasi sulaingang pokpi amasung TM Kasong khul anigi marakta leiba Imphal Ukhrul lambi NS 202 paringda Kuki terrorist singna truck driver ama nongmaina kaptuna hatkre litan PS ki police constable amasu Nongmaina kapsilakpadagi soktuna Jenims talai kanakre ngasigi thawdo asigi matangda pauche asina police tagi fangba report ki matugina ngasi ayu pung 8 lom tarakpada numit kharanigi mamangdagi Imphal Ukhrul lambi ki Lengangching PS mamangda panduna leirakhiba FCI gi cheng puba truck tara oil tanker ahum puna truck taraga humdoibu CRPF BSF amasung rapid action force ki personal signal score tawraga Ukhrul gi damak khongsan ba hawrakhibani hairi Trucksing asina litan PS na kwaliba Mahadev haina khangnaba mafam lanthoklaga Ukhrul tamna thaujilakpada Sangkai Kuki khul manakta masing ngamlaba Kuki nupa amasung nupi singna Ukhrul da cheng pusenbe yaroi haiduna lambida uwa amadi nungjauna chingba paisinduna thatlamki makhoina electric ki yot ki post phawba lambi mayaida faijinki Trucksing asibu escort tawrakliba Central Force singa athingba pirakliba Kuki singa gi marakta pung amarom chupna mungnarabasu athingba gi khongpham handoraktabadagi RAF na tear gas khaktana tana rubber bullet fawba kaptuna athingba pirakpasing tankhai ki masida Kuki gi nupa mangarom sokhi mafam adudagi namduna nanthoraklaga Ukhrul tamna changsilakpada Lengangching lanthoklaga TM Kasom yorakpada ngaiduna leiramba Kuki terrorist singna FCI gi cheng purakpa truck WB 15C2403 gi driver Nitish Kumar Yankhaigatare apokpa Gidas Koba West Bengal gi Hugli district tagi driver ama mahaki gari khamlaga dongmaina makokta kaptuna hatkhi mahak hatpada natana mahaki gari bu sunungna thomjenuna akaya toithoan ki thawdo adugi manung chana truck sing adugi lambida ROP duty oina laikhiba litan PS ki constable Jisingam maringmai desu dongmaina kapsilakpadagi mahaki faigan amada panba maruna phawdoklaga atoba faigan amadasu panduna sokhi Kuki terrorist na nongmai kablakpadagi security ki maikai dagisu nongmai round kaya kafki nakalanigi marakta khud thongna khibada natana Kuki terrorist na Lengangching gi naga khuldasu nongmai kapsilakhi khul aduda laikhidraba Meooi amagi leirol chanaba kom tawduna leiba khunja singna tamna nongmai kapsilakpadagi kom adugi manungda khunja sing pakthaduna lotpa yawki nakalanigi marakta khud thongna krabasu apunba gari taraga humdogi manungdagi truck 9 lom Ukhrul tamna changsinba ngamki hairi thawdo asi thokraba matungda combined force ki maikeidagi attack chacharamba sing fanaba ti humbagi thabuk chathaki adubu mifamipun ki paudi leikide panba yabadi tha asigi taraga humdoida Scotland amasung Court Germany gi lonabada thadau church leader yauna Meooi ahum nongmaina kaptuna hatkiba numittugi numidangda Jaujang tektasu naga micham ama nongmaina kaptuna hatkiba tharaga ngasi fawbada Kuki terrorist singna nongmaina kaptuna hatpa micham singi masing manga sukre Security natraga intelligence ki kadaida ahoba asoiba laikhibagi haibadu thigatkani Govindas ngasi ayu Imphal Ukhrul lambi National Highway 202 Paringi Ukhrul district ki manung charma Lengangching amadi mamang thagi taraga nipanda tangkhul khunja anibusu nongmaina kaptuna hatkiba mafamga naknaba TM Kasong gi marakta Kuki terrorist singna nongmai kapsilaktuna Food Corporation of India FCI gi cheng puba truck driver ama hatkiba amasung Police Constable ama sokiba thawdo asi security gi natraga intelligence ki kadaida ahoba amadi asoiba laikhibagi haibadu thigalagani haina Home Minister Govindas Konthawjamna phongdokre wafam masing asigi thawdokta nongmai maruna makhong animakta panduna sokpadagi Jenims da pukhalaktuna layengkhiba Constable Disingam maringmai kunthraga manga gi fibam yengsinba lakhiba Home Minister da paumisingna hangba wahangi paukhumpira phongdokhibani mamang thagi taraga nipanda suke Kuki terrorist na ambush tawraktuna Imphaldagi mayumda halakhiba tangkhul khunja ani laikhidabagi thawdok thokraba matung ngasi amu hana thowaningdaba thawdok thorakpasi lengakna hakchina lawi amadi taraina lawroi chap chaba action lawgani haina su minister na phongdokhi paumi sengna makhata na hangba wahangi paukhumda mahangna haikibada ngasi gi thawdoksi NIA da sinaba natraga sinadabagi matangda lengakna waref lawba leitri haribo wafam si maru oina BSF na security cover piba mafam oiri kadaida lapses laikhibagi haibadu lengakna thigatkani haiki ngasi gi nongmai kapsinbagi thawdo adu Kuki khulai paiba singna chathaba oiramgadra haina hangbadana chapchana khangba ngamdri haina phongdoklamki
ꯑꯃꯔꯣꯝꯗ ꯂꯝꯗꯝꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯇꯣꯏꯅ ꯊꯣꯛꯂꯛꯄ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯁ꯭ꯇꯦꯠꯁꯤꯗꯒꯤ CAPF ꯀꯦꯝꯄꯦꯅꯤ 39 इलेक्शनꯒ ꯃꯔꯤ ꯂꯩꯅꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯆꯠꯂꯨꯕꯗꯒꯤ ꯀꯦꯝꯄꯦꯅꯤ 29 ꯍꯜꯂꯛꯀꯗꯕ ꯋꯥꯠꯂꯤ ꯃꯈꯣꯏ ꯑꯗꯨ ꯍꯜꯂꯛꯂꯕ ꯃꯇꯝꯗ ꯂꯩꯉꯥꯛꯅ ꯃꯄꯨꯡ ꯐꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯔꯦꯟꯖꯃꯦꯟꯠ ꯑꯃꯗꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛ ꯑꯅꯤꯃꯛ ꯄꯥꯛ ꯁꯟꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯅꯕ ꯁꯦꯝ ꯁꯥꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯈꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯋꯦꯁꯠ ꯕꯦꯡꯒꯜꯗꯒꯤ FCIꯒꯤ ꯗ꯭राꯏꯚꯔ ꯅꯤꯇꯤꯁ ꯀꯨꯃꯥꯔꯒꯤ ꯍꯛꯆꯥꯡꯁꯨ ꯖꯦꯅꯤꯝꯁꯀꯤ ꯃꯣꯔꯒꯇ ꯊꯝꯈ꯭ꯔꯦ ꯈꯪꯗꯕꯒꯤ ꯊꯧꯑꯣꯡꯅꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ CM ngasi numiyungba mamangda Imphal Ukhru Lambi NH202 Paringi Litan PS na konba Laingang amasung TM Kasomani gi marakta pot chai puba gari da ambush tawraktuna misi mina thowan kiba thodok pu Chief Minister Waikem Chana pangdabagi thawongni haibaga loinana akanba mongda yaningdaba phongdokre Chief Minister gi Secretariat ki thorak pacherol amada Chief Minister na thawdo asida West Bengal dagi truck driver amadi punsi mangkhibadasu thamoi sokna awaba phongdokre Manipur gi mafam pumnamakta tangai fadana changba potlam sing puthok pusin tawriba driver gi punsi manghanbagi thawdo asi khwaidagi pangdaba thawongni amasung mafam aduda leiriba umkhatnaba fibam hena sathiyanaba thawsilni hairi ambush asina Manipurda Laingang na ingtapa amasung mahawsagi fibam hanjil halaknaba honarakliba thabaksingda khurau thangnaba fataba wakhal chenba miyoisingna chatharakpani haina lawi hairi thawdo asida soklaba police personnel adugi hakchang athuba matamda fagalakpa oirasanu haibaga loinana maralaiba miyoising faduna logi matungina choirakpinaba operation amasung thi humbagi thabak chatharagani haina supongdokhi Amaromda Chief Minister na ngasi Imphal gi ahanba Manipur Rifles ki compound laiba Manipur Police Museum ama sangakre thoram asigi damak Chief Minister na thunglabada DGP Rajiv Singha na luchingba police ki makok thongba official singna mahak putaram na oki museum asida thamlakliba ani suba malem gi lanjaw da sizinaramba khusokulai sing yaw na Manipur Police ki ariba photo sing amasung kumja 1990 aduai da police na sizinaramba very high frequency gi radio trans receiver sing gi matang da ahanba MR gi commandant Khosnam Sharma amasung DGP na Chief Minister da paudamki Museum asi sangaram laba matungda Chief Minister na Mandi Pukhri na una sagatba Manipur Police Headquarter da suchatuna yengsinkhibaga loinana headquarter asigi ground floor da press room amasu sangakhi headquarter asida laiba DGP ga office yauna tongan makasing amasung khudong chaba pigadaba polam singsu Chief Minister da saktakhi tungda headquarter asigi conference room block A da senior official single loinana mifam amasu pangthoki mifam pangthoklaba matungda Chief Minister na police headquarter asigi gym ama auditorium hall conference room block B aerobic amasung yoga gi ka yauna mawnga suba floor da laiba officer singi Lonsna chingbasu yengsinkhi Kokomina Litan gi ambusta truck driver ama laikidaba police ama soan khibabu condemn tawrakli Litan gi ambusta truck driver ama laikidaba loinana police personnel ama bu aso apanangan khiba terrorist ki thawong adabu coordinating committee on Manipur integrity Kokomi gi IBR subcommittee gi convener Fijam Samsan gi cherol amana akanba mawngda Condemn tawrakli cherol sina makha taraduna Kuki chin narco terrorist na oiroidaba manglan amada terrorist ki oiba thawong kaya leptana chatharakliba misi mina yawba amadi leibak sida chatnariba lo khongaw naraga chahi ahum hena chatharakliba irang sida union amadi state lengak ani na ngasi fawba laksinbagi thabak paikhalakpa miyamna udana lakli irang si karamna laksingani micha miyamgi punsi amadi lanthum kandau na ngak sengani haiba hiramda lengak ki leiriba Machinery sing sizinabagi mahuta ngaihak-ngaihaki oiba wafam phongdoktuna leibana lamhen tuhenba singna pamdaba thodok sing makhata na chatharakpa ngambani haibada haimanba thokloi ngasi Imphal Ukhru Lambi gi litanda potchai pusilakpa truck WB 15C2403 gi driver Nitish Kumar Yankhai Gataret apokpa West Bengal dagi Vidyas Kumar terrorist sing chatharakiba ambush ta laikidaba amadi police personnel disingam maring mai kuntraga manga apokpa Maikhenthing Sangai Prau ka Wikul Litan police station bu aso apanangan kiba thodok sina taklibadi Security convoy na ngak senuna potchai pusilakliba driver singda fawba safe oidri haibasi mayik singna takcharabani hairi tha kharagi mamangda irang thokiba hojiksu fong na sana lairiba amadi security personnel singna cheksina ngak seliba lambi sida kamdauna sigoma ambush terrorist singna chathaba ngamkhibano mafam sida duty tariba security personnel singi Mathakta lengana kari karamba action lokot kadawri intelligence failure laikre hairaga adumak thokadawribra haibasi miyamna hangba yaba wahangni yamna ngaglibadi asuk sangna thorakliba irang sida miyamna uba mienga lengakna haidurakliba thokthuragliba thabakka chawna khenaba lairiba asini pali balengak sigi thabak khutau sidadi thokliba irang si chahi kaya amaga sumaka tana adumak warushin leitana chathaki gani hairoidabagi maram leite mamangdu sumafam asimakta da thokiba thodokta micham ahum laikhidrabani maram aduna union amadi state lengak ki security khuzal tharangda achoba ohoba ama leikhi haibasi masana yajagadabani terrorist sing bulaksen
ngamdana layrakliba mawongsida kokomina angakpa pokpaga loinana terroristna chatharaklibba thawongsibu akanba mawongda condemn tawi hainasu cherolsina makatana phongdorakli. Ningkhaibada sinmi taruk laikhidre Uttar Pradeshki Hamirpur district laiba Betwa Turelgi mathakta saba loisindana lairiba thong khanghaudana ningkhairakpadagi thabak suba sinmi taruk laikhidre ngarang numidang ahingdagi hauduna akanba nonglai nungsitka loinana nongchuduna lairingai ahing nungai matung pung 2 makaidagi pung 3 faubagi manungda hojik sem sabagi thabak paikhaliba thong adu khanghaudana ningkhairakibani. Thong ningkhaibagi thaudo aduda laikhidraba thabak suba sinmi sing adudi Lokendra Nishat Kuldeep Nisat Sawan Yadav Sabajit Puspender Singh Chauhan amadi Rajesh Pal kawi hari thong ningkhaibagi thaudo asibu thijinnabagidama committee ama semle hainasu ADG Pragya Ras Jyoti Narayan na makatana phongdorakli.